Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Paumai taba mafam singbu drug free zone oinaba warep lawkiba adubu Mukhyamantri Nongthomam Biren thagatpaga phongdokpaga loinana atai jati singnasu asigumba warep lawbinaba appeal tawrakli. Social Welfare Mantri Haikam Dingona Hari, Kunaida Taxi Kasi Kaitarpagi Chawna Mami Tariba Asi, Kokhananaba Anganwadi ki Thakti Hona Angang Singbu, Taxi Kasi Tambina Batabak Paikat Lagani. Manipur Hokiba Pung Kunmarida Mui Amata COVID-19 positive Oikide, positive Oibami Sikibagi Pauch Late. Tabaktigi Potaraba Central Armed Police Force Amasung Assam Rifles ki personnel singna, private security agency sing the Tabaksang Bayanabagi Damak Kendri Griham Mantraloina, CAPF Punarbhas Hogdokre, Amasung. Kendra Youth Affairs Amasung Sports Mantri Anurag Thakur Nahari, Marisuba Khelo India Youth Games ta, Thang ta yauna Mauksa dagi Lairak Laba Masana Manga Yawgadori. Paumai sing taba mafam singbu drug free zone ohenaba amasung popi pambi thabagi mayokta warep lawkiba adubu Mukhyamantri Nongthomam Biren thagapa phongdorokli manghai sarkarna drug ki mayokta sangsiliba khongjang saugotpiba asi pungning thauganingai ni Senapati Jila ki Karong Bidhan Sabha Kendra ki MLA J Kumar Saha Paumai Naga Union ki President D Dailot Pau Paumai Naga Women's Union ki President P Delila Pau amasung atai CSO lusingba singna ngasi Mukhyamantri Nongthomam Biren singa unaduna Paumai singna taba mafam singbo drug free zone ohenaba lawkiba warep Mukhyamantri da khusin naki Mukhyamantri ki secretary da pangthokpa thoram amada sangstan sing asina drug ki mayokta sarkarna sangsiliba khongjang adubu sawgali hairi Mukhyamantri hai sarkarna drug ki mayokta sangsiliba khongjang asida mamangda khul kyana thoraktuna mateng pangba yaukre adubu chawraba jati kangrup amana thoraktuna sarkar ki khongjang asida mateng pangani hairi basi yamna ऐतिहासिक oiba khongtang amani Mukhyamantri hai sarkar khaktana drug ki mayokta sangsiliba khongjang asi kaidongai dusu mai pakpa ngamloi manghai atopa jati kangrup kharasu sarkar ki khongjang asida yauksilakpagi oithokpa leire Mukhyamantri hai khongjang asi mai pakpa haibasi sarkar gi natte masidi miyam gi ni khongjang asida sarkar ti driver amagum thabak toba khakni sarkar gi khongjang asida media na loriba thokdang busu Mukhyamantri na thagatpa phongdokki Atai jati kangrup singasu sarkar ki khongjang asya saruk yabinaba appeal tarodana Mukhyamantri na hai ain kaina drug lalonba singi mathakta sarkar na kaidongai dusu lemna tharoi Drugs ki mayokta aikhoi punna chaminadradi sarkar khathana ngamoy without the support of the masses warun drugs ki mai pakpa isi praja ki mai pakpo seduna media ki isil naw singna sulawi role I appreciate we hantak ki laiba moment sida aikhoi compromise masjid nama drug kamari leina buda tawroi aduna isa na masigi thabaksi generation mangningai woi tungi mirol mangningai woi ngasigi mirol mangningai woi ji khangnarabanina atopa business tawbiu khudaktagi drug ki thabaksi lepiu hainai tambakta leiba popi ga drug kamari leina na karbar tawri ba kangu du jong saina appeal tawri singi sinau katana tana singi silnau mayam di usi 70% moi they are coming forward to eradicate this drugs menace from the state totally Raijagi Social Welfare Mantri Haikam Dingona Hari, Kunaida Taxi Kasi Kaitarpagi Chawna Mami Taribasi, Kokhananaba Anganwadi ki Thaktagi Hona Angang Singbu Mahi Tambibada, Taxi Kasi Ningtina Tambina Batabak Paikat Lagani. Imphal ki Tribal Research Institute ngasi Apunba Manipur ki ICDS Supervisor Association at Sinduna Pangtopa, ICDS Annual Meet Lisingani Kunito Saruk Yaraduna Mantri Nahai. Social Welfare haiba bibag asi angang ama pok tringai digi hauraga angang aduna poklaba matung amasung punsigi tangkak kayada matang lakpa amadi ahal oiraglaba phawbada tongan ba scheme kayagi makada miyamda kanaba piriba department amani Department asina ningthi jana thabak tawrabadi Manipuri Kunaida masak thokna nungai yaipaba amadi chawkhatpa purapa ngamgani manghai Manipuri Kunaida haurakliba naharol singda aikhoigi fajarba thaksi kasi ningthina khangdaba miyoi sikna masing yamlakpadagi Kunaida thoningdaba thokdok kaya thorakli maramaduna thaksi kasi leiba achangba Kunai ama sengatnaba honabada angang singbo makhongdagi hauna thaksi kasi ningthina tambiba tangai fade
स्कीमसिंग असे पीरकांदा अखोई याम मंजिल थाबा यामना सिथानबदो डिपार्टमेंट ओइनबो होनबदो अखोई याम सपोर्ट तौनसे अखोई याम पुनः होनबनिसि हुजिक इनखलैबा अनांगसिंग अदुगा नहांसिंगसे अखोई मोरल थाक्सी थाक्सी अदुगा लमचत व्यवहार सी अखोई नोंबगी काइथक पहलबसे अखोइना थिनसे अदुगा मसिगी पोटसिमा अखोइना मरुइना अखोई आंगनवाड़ी अखोई अनांगसिंग लाइक तंबीबसे सिंग थाक्सी थाक्सी अदुगा लमचत व्यवहार सिंग मोरल करेक्टर्स का सिंगगी तहनिंबगी थमोगी ओइबा कनोमा लय Thauramadu Social Welfare ki Secretary Ningthongjam Geoffrey, Joint Secretary Laltan Poi Bangchong amasung Social Welfare ki Director Ngangom Utom Yauna makok thongba official kaya saruk yaki. Azadi ka Amrit Mahotsav thornga mari lenana nomaijing numi kudingi ningtam lanjanga mari lenaba akhanaba thoram sing leptana sandokli hayeng nomaijing numi ki ayuk pung taruk min nifuda Akashbani Imphal gi ipau kangbuna puthokpa akhanaba thoram athauba subedar Niranjan Setri tahan jagani thoram asi Kangla amasung Sangai channel animakta taba pangani YouTube channel AIR Imphal su thoram asi taba pangani paugi maraktana break ama Langjing achouba maning lekai de leiba Irungbam Birmani singi machanupi Irungbam Soniga Segarot Khorakum lekai de leiba Sanjenbam Komon Mite gi machanupa Sanjenbam Thoibaga hayeng megi tarik nipal da luhongani haina leplamba du nupi mayung gi anayak yaubana maram oiduna yaithok sare haina kaina gi mapa Irungbam Birmani na khangalakli Tabiriba Pawasi Akashbani Imphal degini Manipur haukiba pung kunmarida mioi sama taratare COVID-19 test tobada mioi amata positive oikide hariba matamasda positive oiba mioi sikibagi pawsu leite Raijagi Haksal Bibangna Topo Cherolaman Hai, Housing Power the positive oiba upon missing, Lak Ama Lissing Contrataret, Sani Kun Manga Sure, Masigi Manung the Mio Lissing Ani Chamakun, Lyset Astigi Lake Dre. COVID positive oiba Mio Amanaba Pakibagalona, Naba Paba upon Massing, Lak Ama Lissing Kuntramanga, Subna Marpudrani Pan Sure, Naba Pabagi Chang, Sadar Marpudrani Pan Dasmik, Mari Mangani, Housing Active Case Taret Lady. Rises the ngasi pawda mioi lak kunipan lising yang kai teruk chatruk kunmathoi COVID vaccine kapkre masigi manungda ahanba dose ta lak tara manga lising yang kai mapan chatruk kunmari amasung anisuba dose ta lak tara nithoi lising mapan chawnga humpu mathoi ni haujik pawda precaution dose lising marfu taret chamri kuntra taruk kapkre Jiri Turel na Mike Ahum de question duna leba Jiribam Jila asigi Jiri Turel gi Torban Kopsin by Henjilakpa Amasung Manipuri Lamkara Assam da Henjin Kiba Ichauk Torpa Matamda Yum Kaya Mang Tahan Bagi Chang Hengalakpa Amadi Turel Asida Tang na Pangbanga Makal Kaya Mangsilakpa Asigi Karada Oira Basu Kanmangam Naba Turel Torban Sing Wal Sandunangak Sian Bagi Tangai Padaba Lady Haina Honorary Wildlife Warden Ais Rajan Kumar na Hari Paumising the Wapam as the Pongdol Dunamang Hai, Manipur Sarkar gi Mari Lane Basingna, Nongjuthagi Akan Basing Yorokting Ida, Jiri Turel book, Kanabagi the Lokapam Topa section, Torang Sing Lokat Pinaba, Sarkar gi Puning Sing Silakli. Microbial Practices for Organic Vegetable Production, Haibasigi Matang the Numinini Satarapa Training Program, Ngasi Krisi Bigyan Kendra Ulog the Lotion Kre. ICAR Mau Uttar Pradesh Amadi KVK Bisnupuna Punasinba Training Program Aduda Lomi Sam Yankai Henbana Saruk Yaki Amadi Lomi Sing the Sprayer Amasung Maru Marang Sing Yantoki. Manipur University da Numinini Satarapa Central University Singi Vice Chancellor Amasung Registrar Singi Seminar Kam Workshop Ngasi Loisingkre Ngasi Loisinbagi Technical Session da Tongan ba University Singdagi Mahut Sinduna Yakiba Myoy Singna Wangangki Thawal Police Station gi manung chana leiba khekman ngwang mataba makha laikai da ngasi nongalamdai da dukan ani mai sakre hairi thawok thokpham degi phangba paw matungina mai adu electric short circuit degi horopa oiramgani hairi None Battalion Assam Rifles na Sindunangasi Togdaijang Village da Career Counseling Program ama pangtokre Company Operating Based Nungba na Sinba Program asigi maroiba pandamdi Bharat Lanmigi matang na miyamu bahap tahan bani 11 kV khongampa na konba mafam sing hayeng ayuk pung mapandigi thasigi taragi ayuk pung nipan phawba numit humni mai mutkani hari maramaduna phaidinga khongampa kameng laitong khulen loitang khulen kamran amasung manai inkhorgi mafam sing mai phangloi haina MSPDCL gi cherol amana hari Ahanba Fairjol District Martius Football Tournament ngasidegi Parbung Mini Stadium Fairjol da hokre tournament asigi maruiba pandamdi football masana bu hena chawkhat anbaga loinana Mar Jati Singi Nat ki chanabi chawkhat anbani hawdopagi thoramda Parbung Youth Club na Parbung CIC bu panjil amasino da toiki
Takwa Trophy ki ngasi 10th da sanakhiba match singda Yaripok FC amasung Sora Panjil amamam chanudran draw chaki atopa match amada Panthoibi FC amasung Churma FC Panjil chanadana draw chakki. Akashbani Imphal gi pau tabiri. Thabaktagi potharaba Central Armed Police Force amasung Assam Rifles ki personnel singna private security agency singda thabak changba yanabagi damak kendra gi Griha Mantraloina CAPF Punabas Hogdokre. Griha Mantri Amit Shah ki pautak matung ina Griha Mantraloina Welfare and Rehabilitation Board ki kuthangda CAPF Punarvas asi hogdokpani. Web portal asina thabaktigi potharaba Central Armed Police Force amasung Assam Rifles personnel singna private security agency singda amuk hana thabak changbada khudongchaba pigani. Welfare and Rehabilitation Board ki website ta makhoi akupa warol sing upload tawraba matungda chunaba security agency sing da thabak changbada thaurang asina hena common gani. Central Armed Police personnel sing amasung makhoi gi imung manungi yaifa thaurang sing paikat pahaibasi Narendra Modi na lusingba sarkar gi khwaidigi mangsil daba thabakni. Griha Mantraloi thaurang asina Central Armed Police Force personnel singna tungkoina thabak tawbada hena mateng oigani hairi. Kendra ki Youth Affairs amasung Sports Mantri Anurag Thakur na hari Mari Suba Khelo India Youth Games ta khwaidagi yamna leibak asigi sanaroi lising nipan chamanga henbana saruk yagadori. Khelo India Youth Games lising ani kunmathoi gi logo, anthem, jersey amasung mascot hangdokpagi thoramda wafamasi mahangna phongdokkibani. Haryana gi Panchkula da leiba Indradhanush Auditorium da pangthoba thoram amada mantri hai leibak asigi apunu missing isada ani khaktang oiba Haryana na mapung oiba sana khonabagi lamsingda takaman kaya purakpa ngamli. Manghai Mausadagi Lailaklaba Sana Khonaba Sing Yokhanabagi Pandamda Handak Pangthokadurba Panchkula Khelo India Youth Games lising ani kunmatoi asida Mausadagi Lailaklaba Sana Khonaba Gatka Kalarai Payatu Thangta Malakhamba amasung Yogasana Yaugaduri. Manghai Handak Loishinkiba Khelo India University Games amasung Handak Pangthokadurba Khelo India Youth Games asina Sana Khonabagi lamda naha singda chawna ithil piragani. Mari Suba Khelo India Youth Games mathang thagi mari dagi tarahumdoi phawba Haryana da pangthokkani. Ngaksel Mantri Rasta Singh Nahari ngangkai paring chawkhat hanba haibasi sarkar gi ngaksel gi thaurangi saruk amani. Manghai thaurang asina manung hunjinna leiriba miyamda apaba wakalon pohangani. Wafamasi Border Road Organization BRO linkhakibagi Humphumdoi suba raising degi thoramda mantri na phongdokkibani. Nai Delhi da pangthokpa thoram aduda wangangbada Sri Rasna na makhatan hai awang maikai da haukiba matam khara asida Chinese singna changsilapagi paw toina phangli. Maram aduna BRO na anoba technology season aduna hena chawkhat anaba honagadabani. Mantri na hai sarkar gi ngaksel gi thaurangi saruk ama oina ngangkai lamdang sing chawkhat pa haibasi tangai phade amasung matamgi matungina mafam sing asi chawkhat hanba changi. Sri Rasnan hai ngangkai lamdam sing athu matam chawkhat anaba areiba technology sinagadabani. Chenba sahi lising ani kunithoi kulumdoida BRO gi budget chada nipu hengaki BRO asi lambi thong semba khak natana amata oiba thaksi khasi naiba amasung mathok da puning lupa chawraba khudam amane. Kendra gi Haksel amasung Yaife Yumbal Mantri Dr. Mansuk Mandavian hari ngarang laibak sinba thungbada tele consultation lak ahum lising humpumanga hena pangthokki. Twitter da thagapa warol amada Sri Mandavian hai Pradhan Mantri Narendra Modi gi luching makhada laibak asida Haksel gi oiba digital ecosystem ama semnaba sarkar asina lepa laitana honarakli. Manghai e Sanjivani na khungangi lamda laiba mioi singda mahoksa gi layeng pathap amasung akhanaba layeng pathap sing telemedicine gi kuthangda phanganbani. Thaurang asina akhanaba hub singda virtual gi kuthangda Doctor amasung Wellness Center da leiriba beneficiary singa wari watai tawi khudongchaba piri. Leibak sinba thungbada chathariba COVID vaccine kapagi thabakki saruk ama oina haujik phawbada vaccine dose koti chama marpudra lakh manga lising humudra marpu humdoi hena kapkre masigi manungda ahanba dose da koti chama lakh yankai manga lising nipunitoi hena amasung anisuba dose da koti marpu taruk lakh humpunipan lising marpudra matoi hena kapkre. Aroibada maroiba pau Pawai singna taba mafam singbu drug free zone oinaba warip lokhiba adubu Mukhyamantri Nongthomam Biren thagapa phongdokpaga loinana atai jati singnachu asigumba warip lobinaba appeal tawrakli. Social Welfare Mantri Haikam Dingo na hari Kunaida Taksi Khasi Kaitharapagi Chawna Mami Tariba Asi Kohananaba Anganwadi gi Thaktagi Hauna Angang Singbu Taksi Khasi Tambi Naba Thabak Paikhat Lagani. Manipur Hokiba Pungkur Manida Mioi Amata COVID-19 positive oikide positive oiba mi sikibagi pausu leite.
ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯊꯕꯛ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯣꯏꯅ CAPF ꯄꯨꯅꯔꯕꯥꯁ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯃꯟꯇ꯭ꯔꯤ ꯑꯅꯨꯔꯥꯒ ꯊꯥꯀꯨꯔꯅ ꯍꯥꯏꯔꯤ ꯃꯔꯤꯁꯨꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝꯁꯇ ꯊꯥꯡ ꯇꯥ ꯌꯥꯎꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯃꯁꯥꯟꯅ 5 ꯌꯥꯎꯒꯗꯧꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ